Ngasigi oiba latest update khara thamsage India gi oina human neta neo virus ISMPV case tara manga sukre mekola relief camp da leiba mauna ama thori yanduna sikibadu awon pot purakti haiduna mapureba madi maku bokla miot minei sathabadagi khangba ngamdaduna sikibani haidi on Manipur Bar Association gi mihut singa Manipur governor ga unaduna wari sanakre on Manipur Bar Association gi mihut singa Manipur governor Ajay Kumar Balaga ngarang Ras Bhavan da unaduna wari sanakre wari sanaba aduda Manipur da leiriba lawyer singna thengnariba khudong sadaba madi isu singi mathakta kupna khana nayaduna wari sanakre governor gi makedigi su angamba thakta paikhatpa yaba thabak sing paikhatkani hainasu thajaba pirakre haidi Marang ayuk Governor Ajay Kumar Balana Manipur Puwarigi Asoba Masak Ama Taliba Kangla Port Amadi Kangla Museum Yauna Maduiba Landmark Sing Tur Tawduna Yangsankre Aikoi Masengi Marakta Nungsinaba Madi Sing Tam Takwatba Manaraba Matamtata Unity Lakani Haina Chief Minister N Biren Singhana Phongdokre Wapamasi Ngarang Maramda Pangthokpa Nipuga Nithoi Suba Maralui Karalimai Sawi Joikang MKS General Conference 2025 ta Sarup Yaba Lakpada Wapamasi Phongdokhibani Haidi Marketa inaunoba Arya Kauba AI robot Grand Fan ama puthokre expert oirba salat kaplubada Meronbi Nupi ama Leikhidre Anglo Cookie War Get Cookie Masana Mai Thajabani haibasi Zomina Haidorakle Konsa Khun amadi Leilon Village public curfew lawthokre lo leiraga order leitaba leibak asi miyamna para tambidasi Cookie inpi Manipurna launa lakpa Manipurgi Governor Ajay Kumar Balada Cookie Zo Sengi Union Territory Sembiu haijakre Liangmai miyamna liangmaigi yum ama liangmaigi lam kukida yonthok ambagi thukai haina Kangleipak apunba kholaugi update amada palli Sisipurda Zomi singi search ama maina tumna sakre hairi India gi security agency singi marakta jin kukida matek pangsinaduna irang asi loisinaba honare haibasi sublabara kokomi Kasom Kolenda Parjana u pujabada AR na thingbagi MLA ke leisiwara ngangthakre hairi Pisum thong oinam laikaida dimper ani thengainabada asok open nangkhre hairi Ngarak nongalamdai pung ani makai muk tabadoida sakangdaba huranba nina kaisampat khangabam laikaida leiba hardware dukan amadagi yamlaba sentham huran bikre